Mizoram da lupa crore kunga manga dagi kuntra Phaobagi mamal oigadaba drug kg manga Konnana Myanmar gi Mioi ama Yaona Mioi ani Phare Hairi. Excise and Narcotic Department na intelligence report amagi matungina Aizol View Falklanda Tripura dagi haujikna Aizol da leiba masagi sei kuntra ga nipan suraba Lalun Moi Elias Teidu amadi Myanmar dagi haujikna Bairengte town da leiba masagi sei kuntra ga mari suraba Lal Sauliana Kova Mioi ani adigi international market crore kunga manga dagi kuntra Phaobagi manung da leigadaba drug kg manga ga gram chamri kunga taret rom phagat pangam le hari ahan bagyona wang pong chatabada heroin number 4 adu Tata Yoda drug registration number MZ01B 201 aita second hand gi Piron marakta haptuna Myanmar dagi purakpani haiba khangmangam le hari Excise and Narcotics Department na yamlaba drugs Konnana Faraba Mioi ani adu Narcotics and Psychotropic Substance Act lisima samapan marfuga marigi makada book tawduna court puthok lagani hari ningsingba yabade tha sige anida Myanmar gi Mioi ani drugs Konnana security force na Phaobagi thodok laikhrabani hari